अहानबद मरोइब पाउ पिजरी मणिपुर थोकलिबा इरांग असिगा मरी लेनबा क्रिमिनल केसिंग अथुबद लोइसिनबा यानबा स्पेशल कोर्ट सिंग सेमनबा सुप्रीम कोर्ट न प्रपोज तौख्रे नागा अमसुंग मैतेगी तोंगान तोंगान बलूप सिंगना हौजिक चथरिबा इकोनॉमिक ब्लॉकेड असिना मरम ओइरगा अना लायंगी मतिक चाबा खुदुंग चाबा फंगदबदगी कुकी जो लेखिदबा यावरे लुपा क्रोर अहुम चंगना साबा सलामगी इमा कैथेल असिना मफम असिगी सनमिलोंदा चाउना मतेंग पांगबा ngamlagani हाइना चीफ मिनिस्टर युमनाम खेमचाना फोंदोखरे मणिपुर पंचायत मिखल पांगथोक्तबना मरम ओइरगा 13 सुबा फाइनेंस कमीशन की ग्रांट सिंह कुमजा 2022 दगी विथहेल्ड लेरी हाइना आरडीएन पीआर की डायरेक्टर कैट्रीमयुम उमानंदना फोंदोरकली अमदी थासगी 13 दगी चथरकबा कांगचिंग बगी कुमहै लोइसिनबा कांगलेन की थौरब ngasi पाक सन्ना पांगथोकनख्रे श्री श्री गोविंदजी टेम्पल की कांग लंबी मपाल लेशन की बदगे मपुंग फाना चिंखिद्रे खुरमजरी टाइम्स ऑफ मणिपुर के मणिपुरी पाउ मिडियंग ताबिरिबा पुमनमकपु लक्ष्मी कोंखामना तराम नोकचरी हौजी पाउ संदुंगना पिजरी मणिपुर थोकलिबा इरांग असिगा मरी लेनबा क्रिमिनल केसिंग अथुबद लोइसिनबा यानबा स्पेशल कोर्ट सिंग सेमनबा सुप्रीम कोर्ट न प्रपोज तौख्रे चीफ जस्टिस सूर्यकांत जस्टिस जोयमला बागची अमदे जस्टिस बी मोहना की बेंच अमना हाई स्पेशल कोर्ट सिंग असि सेमलबा मतुंगदा कुमजा 2022 दगी थोरकलिबा मणिपुर की इरांग असिगा मरी लेनबा क्रिमिनल केसिंग की हियरिंग नुमित खुदिंग की पांगथोक्तुना लोइसिनबा होनगनी मसीगी मथक्ता इन्वेस्टिगेटिंग एजेंसी सिंगना केस सिंग असिगा मरी लेनना सथरिबा इन्वेस्टिगेशन की खोंगलई थुगटपगा लोइनना विक्टिम सिंगदा चार्जशीट की कॉपी सिंग फंगनगदबनी सीबीआई अमदी स्टेट एसआईटी ना फाइल तौरकिबा चार्जशीट सिंगी कॉपी विक्टिम सिंग अमदी मखोइगी इमुंग मनुंगना फंगदबा यामना याउरी चार्जशीट की कॉपी फंगद्रिबा विक्टिम सिंगी लीगल एड काउंसिल सिंगना गुवाहाटी अमदी मणिपुर हाई कोर्ट सत्तुना चार्जशीट की कॉपी सिंग लौबा यागनी मथौ ताबा डॉक्यूमेंट सिंग असि सीबीआई अमदी एसआईटी ना सयोल अमगी मनुंगदा फंगनगदबनी नाकल अमरोमदा कोर्ट अदुना एडिशनल सॉलिसिटर जनरल ऐश्वर्या भट्टी दहाई इन्वेस्टिगेशन लोइसिलबा अमदी चार्जशीट फाइल तौरबा केसिंग असिगी डिटेल खुदिंगमक पुथोकदबनी मसिना मथौ ताबा स्पेशल कोर्ट की मसिंग अदु सुप्रीम कोर्ट ना लेपा ngamgadawribani हाइकी अमरोमदा सुप्रीम कोर्ट ना मणिपुर हाई कोर्ट इरांग असिना मरम ओइरगा थिबा खंगदना लेरिबा मी 19 की केसिंग एग्जामिन तौनबसु खंगनकी कुकी सिंगना नगामिचम तरुक मिहाथिना हाथखिबा दुगी अचुंबा वायल फंगलु हाइदुना तोंगान तोंगान बलुप कयाना सरुक यादुना सथरिबा इकोनॉमिक ब्लॉकेड असिना कुकी जो ताबा मफम सिंगदा हिदाक लांगथक याउना नोंगमदा चंगदबा याद्रबा पोलम सिंग फंगदबना चाउना अवाबा मायोकनरे हाइरी हिरम असिगा मरी लैनना मोरेदगी ग्रेस्टिंग नियो कौबी नुपी अमना हाई हौजिक बॉर्डर टाउन मोरेदा लाइना लाइचत कया संदोरकपना अवाबा अमा ओइरे महाकी मपुरोइबा काइकम चही यांखैनिथोय थबाक फुनबदगी मोरेदा लैबा प्राइमरी हेल्थ सेंटर पीएचसी दा पुखतकी पीएचसी अदुदा महाकी मपुरोइबगा लायोंग मानबा कयामसु पुखलकलंबा थेंगनकी पीएचसी दा पुखलकलिबा मियाम अदु निंगथम चनबा कोक चिकपा अमदी हकचांग चिकपना चिंगबगी सिम्टम गाक्तनी हौकिबा मतम खरा असिदा मोरेदा स्क्रब टाइफस टाइफॉइड अमदी डेंगी पाक्तकनना संदोरकपना युमथोंग खुदिंगमक्ता अनाबा याउनरे पीएचसी अदुदा पुखलकलबा मतुंगदा महाकी मपुरोइबगी हकचांगी फिबम लुसिलकी
मफम अदुदा एक्स-रे लौनबा होनबदा मै लाक्तबदगी एक्स-रे लौबा याखिदे मफम अदुदा डॉक्टर अमगा नर्स अमा खक्तगा लैरंबा अमदि अनाबा मसिंगना का हेना यामखिबना मतम चाना लायंग मंगमखिदे मफम अदुदा ऑक्सीजन सपोर्ट लैतबा अमदि खुदकी ओइना मथौ ताबा हिदाक लांगथक सिंग लैतबना कनबा ngamlamgadaba mahaki mapuroibadu laikide hairi Nakalamoromda David Hangmi Kauba Myoy Amana Mahaki Chahi Ani Khakta Ngairiba Macha Masa Nungairaktabadagi Technopol District Headquarters ta leiba PIC da pukhalakhi adubu PIC adu thonglonduna leirambadagi layengbagi khudongchaba phangkide PIC adugi gate ta thelamba notice amagi matungina medical personnel sing leitabana maram oiraga PIC adu matam kharagi oina service piba leple haina iramki Pambai leiraktabadagi David Hangmina Mahaki Macha adu pharmacy da puraga pharmacist na thaba hidak Bataki, Mahakna Hai, Kwaidagi Anakpa, Ana Laying Sangase, Palel Delay, Adubu, Mafam Adu Maite Sing Eriani, Housing Manipura Tokriba Iranga Sinamaram Oiraga, Mafam Adu the Laying Bachet Pahibasi, Achoba Rix Amani, Masigi Matakta, Housing Naga Singna Lambiting, Magi Kongjang Chung Sinduna Lady Bani, PIC Singasida Tabak Toramba, Nagaki Staff Singsu, Naga Organization Singna, Kuki Jogi Mayokta Kaukiba, Boycott Aduna Maram Oiraga, Mafam Singadu Tadoktuna, Chanaki Bani Hainasu, Mahagna Makatana Fongdoki. Lupa crore ahum changna saba salamgi ima kaithel asina mafam asigi sanmilonda chawna mating pangbang ngamlagani haina Chief Minister Yumnam Khemchana Fongdokre Imphal West District ki District Institute of Education and Training DITE building amadi Salam mamang lekai da saba ima kaithel ama sangabagi thoramda wafam asi mahangna fongdokibani lamsangi sigi MLA Sorokhaibam Rajen yauna pangthokiba thoramaduda Chief Minister Yumnam Khemchana hai Imphal West District asi Assembly Constituency tarahumdoi leiba starasigi khwaidagi chawba district amani district asi da Planning Department ki tengbang galoinana lupa crore ahum rom changna sariba ima kaithel asina mafam asigi sanmilonda chawna mateng pangbang amlagani masiga loinana samagra teachers education gi makha ngasi sangari ba that building amadi atei chawko thaurangi thabak singa sina telaba matam kharagi manungda ACSC gi top saktam ama uba phanglagani haina Chief Minister Yumnam Khemchana makatana fongdoki District mayam singa kwaidagi chawba district si Imphal West si koi kendra taraga bundoina punba adu kendra ni Imphal West sida diet center amaka hangado se Mana kamai lora hangamena ju yarda. Lalu Planning Department na bagi mateng pangbidana pakro karen changa bagi imam market na masalah bisu asai kino address ni berhayal miduni semilonda coba kalau bangun perkara na lalu imam market sisu yang nana pasana even mamang isengmang bedo blok katharna tanan jaga on semi hai dare aduna Olukadoriba diet college siga, imam market siga, dema ati su kar lak itu mali. Tauramaduga Mari Lainana, Lamsange Sigi MLA Sorokhaibam Rajen Hai, Chaukatba Kunai Amagi Yanglen Saruasi Education Oiba Maramna, Education Sector Asi Mapangal Kalhan Bagi Tangai Fadabalay. District asigi ama tangairaba diet center asi mamangda DM University ki campus ta attest tawduna leiramani adumoinamak SCSC ki miyamna pukchil chauna diet center asi sanaba lamkatlakpadagi building asi saba ngamkhibani Center asida tamgadaba mahairoi singna lainaba hostel amasu salam maning laikai da sagatpa loisilakle hostel adusu athubada sangaduna mathau tauba hawalagani amaromda ngasi sangari ba ima kaithel asina mapam asigi miyamda khudong chaba kaya piduna sanmilonda chauna mateng pangba ngamlagani khulasigi akoibada lairiba kunja singna kaithel lapna chatpada thengnaramba khudong chadaba kaya adusu nauna sangari ba kaithel asina kokhan bangamlagani haina mahakna maka taki Opam Pamba Adugumba Mayamama Machi the Pamaga Ladiba Mayam Sigadugi Punna Saida Lairani Adugai Shangai Tel Libatakta Ladiba Siru Gumba Longa Query Gumbana Matam Matamgi Egway Riki home Matam the Moiki home Pazana Petway Nagi Matam Matamgi Oiba Ching the Pamba Poche Mayam Putoropa Mayam Singado Masi Imakaitian Sidai Loina Pamaga Port Jonba Yarani Amadi Makoigisu economic Ekoi port yon bagi kaithel dasalaga awaba mayam ama polisna karina
sorokta nakalda nappaga leirubagi awaba mayam singado masida inthidana gyan tana yonba yarni Manipurda Panchayat Mikhal Pangthok Tabana Maram Oiraga Tara Taruk Suba Finance Commission gi grant sing Kumjali Singani Kulhum Kuni Thoidagi withheld the lady Haina RDNPR gi Director Katrimayum Umanandana Fongdurakli Wafama Singasi Directorate of Information and Public Relations na Sinduna Nityaipa Chutek the Labor Directorate Asigi Auditorium da Pangthokpa Mid the Press ki Taruk Suba session da Mahangna Fongdokibani Thauram Aduda Rural Engineering Department ki Chief Engineer KI Stemba RDNPR ki Joint Secretary Lanjoy Thodam MSRLM ki State Mission Manager G Kapita Amade MSRLM ki Chief Operating Officer Skills KI's Bobby Susaruyaki Thoramaduda Director Katrimayum Umanandana Makatana Hai Senba Chahi Lisingani Kunmanga Kuntarukta Lupa Crore Ani Dasming Nipan Rom Changna Training Program Chahum Gayankai Rom Pangthoki Amadi Trainee Lising Taramariga Chamriga Nifu Romda Kanaba Panghanki Training program sing adu State Institute of Rural Development SIRD gi Makada Pangthokibani State asigi mapanda pangtokpa workshop amadi training program kaya da su official singna saruyaki Senba chahi lisingani kuntaru kuntaret ki oina lupa crore amagi proposal thagat kre amadi hauzik under approval de lairi Department asina Rashtriya Gram Panchayat Advancement Index ki makada State asigi performance hangar hanaba khongthang kaya supai khali Panchayat Governance ta Nupi Mihut ki Masing Hengar Hanabasu Department Asina Angaba Thakta Honaduna Lakli Kumjali Singani Kunmanga Kuntarukta Star Asina Recurring Grant Oina Lupa Lak Humputaruk Dasmik Nipan Sinorom Pangki Grant adugi makada training program marifumatoi pangtokduna miyoi lising aniga chamriga humpumanga romda kanaba phanghanki Lamphel Pata Extension Training Center amasu hangdoktuna training infrastructure mapangal kankhat hanbangam khrei State Finance Commission amasung Tarataruk Suba Finance Commission grant ka mari lainana mahakna makata na hai Manipurda Panchayat Mikhal Pangthok tabana maram oiraga Tarataruk Suba Finance Commission gi grant sing kumjali singani kuni thoidagi withheld lairi Gram Panchayat level gi elected body semdriba fauba administrative committee singna hauzik function tawringai marakta pangthokadaba activity plan amadi proposal sing finance department ta thakre haina so mahana makata na fongdoki Minister की माँ की और बांग्लादेशी का लोग तो बहुत एक बड़े क्या हेल्थ सुखांत है तो वो आईने का साइज तो हम समझे कि बात अब कि पीएम जी वाइस की माँ का तो थोड़ा लोग बता रहे हैं कि वो ये भी तो नॉर्म से satisfied तो वो वासे तो वो बस में पीएम जितना मागी डिमांड तो जब के तो जब मिनिस्टर की मागी कम्युनिटी की तरीके तुम लोगों ने अभी देखो ना सुपर बैंक या सुपर बैंक से नंदरे तो वो आई ना पामें किसी रिप्रेजेंट तो क्या ऐसे की कोई कनेक्टिविटी की करेगी कनेक्टिविटी 250 points can say suitable population suitable because census की फिगर्स की क्या होता है कि ऐसी है चेक तो कारण का अभी से तो census तो वो Tagi Chatharakpa Kang Chingba Kumhai Loishinba Kanglen gi Thauram ngasi pak sana pangthoknakhrei Sri Sri Govindaji Temple gi Kang Lambi Mapa Daleshin Kibadagi Mapung Phana Chingkhidrei Lamdamasi Khunjau Lechauna Tangdu Leitana Pana Pathoni Boina Kum Amagi Manungda Amuktang Pangthokpa Kang Chingbagi Aroiba Numit Kanglen gi Thauram ngasi Mapung Phana Pangthoknaki ngasi numit yung mamatung pung amarom taba duwaida Sri Sri Govindaji Temple da ngantoiriba Prabhu Jagannath Subhadra Amadi Balabhadra ahum leng thoraktuna miyamna thogal fangnaki Thoramadu da Chief Minister Yumnam Khemchan Amadi Rajya Sabha gi hanagi member Ningthau Sana Jawbalai Semba Yauna Masing Yamlaba Bhakta Kayana Saruyaki Ngasigi Thoramadu da Sri Sri Govindaji Temple da ngantoiramba Ibungo Ibema ahumna leng thoraktuna Kang Mathakta lengsin khraba matungda Arti Seba khatlaba matungda Kang Chingba hauki Kang Chingba haurakpaga Kang adu lambi nakalda Laishin Khiduna Kang adu mapung phana chingkhide mahusana Kang adu Maharaj Bodhachandra College mamangdagi Palace Gate mapa phauba chingbani adu bunga sigi oinadi Maharaj Bodhachandra College mamangda oina miyamna ngamjaba haira kachaduna thogal fangnaki Kanglen numit ka mari lainana Sri Sri Govindaji gi Kang Chingbagi thoram adu loisilaba matungda
ISKCON Mani Mandir yauna lekai lekai da kangjingbagi thauram pangthoknaki kangjingbagi thauram aduna maram oiraga mafam kayada lambi kahena chinba amadi traffic jam na chingba thokpagi saktam sing uba phangki kangi kumhai ga mari leinana naha kayasu tongan tongan ba mafam da koibalangba chatnaki Haukiba numit kharani asida nong kana chukibana maram oiraga Imphal City gi mafam kharada lambi ising tumjin khibana maram oiraga kangchingbagi thauramda ayatpa khara oikiba natana haujik fawbagi oina kumai asigi manung janna pamdaba thodok sing thokibagi paw leitri kumai asiga mari leinana Manipur Police amadi Traffic Control Police na tongan tongan ba section thawrang kaya laukhatki khudaki oiba khudongthiba thodok sing Thengnabada mateng pangnabagidamag tongan tongan mafam kayadasu ambulance kaya sem saduna leinaki Nakal amaromda ngasi Kanglen numit ka mari leinana More dasu kangchingbagi thauram pangthokhi thauram adu More ward number 5 Nepali basti da leiba ISKCON temple dagi kangchinglakpa aduna border town More gi tongan tongan ba mafam singda kangchingki kangchingbagi thauram adu da Myanmar gi Tamu town manung da leiba Hindu lining chatpa miyoi kya su saryaki Paper leak the Chenaba Singh da Ahakpa Chairak Piragani Haina, Prime Minister Narendra Modi na Lautokiba Matung Pungkaragi Matung da Union Cabinet na draft bill passed Tokray. President Draupadi Murmu na Public Examinations Prevention of Unfair Means Act 2024 bill SNP kiba Matung Thamari Khaktamak Leiraga Anoba draft bill asi pass tokibani legislation asigi mamangda public examination singda aran ahui chataba singi mathakta action laukhanaba matik chaba law leiramdabani Anoba legislation asina public examinations prevention of unfair means ki mapangal kankhat halagani masina UPSC SSC railways banking amadi NTN aloba examination singda aran ahui chathaba thingnabagi pandam thamli bill aduda maralaiba seng chahi manga dagi tara fauba jailda thamba amadi lupa crore amagi fine thihan bana chingba chairak sing yauri Paugi marak thana atenma break ama lauzari श्रद्धा येथोक्चरे लाक्लिब जुलाई की तांग कुनगा तरुक इंगेन की तराग निथोइनी पानबा नोंमाइजिंग नुमिता श्री समुराय लाटपम सिकंदर शर्मा लेखिदबगी श्रद्धा कर्म सोनगनी हाइना तौजरंबा दु नुमिदसी अकनबा नुमित अमा ताबन मरम ओइरगा लाक्लिब जुलाई की तांग कुनगा तरेत इंगेन की तराग हुमदोइनी पानबा निंथौ काब नुमिता ओइना पांगथोकचरगनी नुमित असिदा हानना बाटोन फंगबिख्रबा अहल लमन ख्वाइ पुमनमकना लेंबिरकनबा नोलुकचरी नोलुकचरीबा एसएस सुनीता देवी मामा एसएस रीना कुमारी देवी लोइनबी अमदी एसएस मखन शर्मा मनाउनुपा ब्रेक के मतुंग म्याम तराम नोकचरी मखाताबा पाउ पिजरी NSN IM gi nauna sem ki ba faction Eastern Flank na provisional government sem krei center ga kumjali singamaga chamapan marifutara tareta khudek pina ki ba ceasefire agreement adu leitabaga pangkhak oiri haina lauthuk krei nauna sem ki ba faction asigi provisional government adu NSN IM gi co-founder Isakchi Sisu gi machanupa Ikato Aichi Sisu na chairman oina luchingli aduga IS Ramsan na vice chairman hapkrei nauna semlaba provisional government asigi atei luchingba member amadi advisor kya su yauri Ikato su amasung Ramsan animag Tuingaleng muibana luchingba parent organization asida direct challenge tawi haibagi marada NSN IM dagi tanthoraki anoba provisional government amasyamnabagi warep adu Myanmar gi Mount Horeb camp ta pangthokiba Eastern Flank ki mifam amada laukibani hairi Loop asina thadorok paserol amana hai full-fledged government amasem driba fawbagi oina provisional government asi semnabagi warep laukibani Atopa surrender ama amuk lakadabadagi leibaga si kannabagi pandamda khongthang asi lokhatpani masina nagagi political movement asi hauzik oiriba pibam asidagi kannaba honagani kumjali singamaga chamapan marifutara tareta kudek pinakiba ceasefire agreement adu makha tana leitre haina lawre hairi Nauna sem kiba faction asida luchingba amadi kadar masing kaya leibage haibadudi khangba ngamdri Haukiba numit kuntaruk nigi mamangdagi chara helakiba climate activist Sonam Wangchuk Center na thazaba pirakpadagi ngasi ayok chara henbagi khongjang handokre
NEET UG examination paper leak ka mari lainana achumba well fanghalu amadi Union Education Minister Dharmendra Pradhan resign to haiba demanda Cockroach Janata Party na sangsilakpa kongjang gi sarukama oina Sonam Wangchuk Daligi Jantar Mantar da chara henbagi kongjang changsilaki bani mahaki hakjang gi pibam lusilakpadagi police na laukhatlaga hospital da layeng chathaduna lakhi bani adubu Prime Minister Narendra Modi na lauthoki bagi matungina anoba bill ama puthokduna examination paper leak case singi mathakta ahakpa khongthang sing paikhanaba honaragani hairakpadagi chara henbagi kongjang adu handoki bani hairi Mantri Bukrigi Mercyland da nauna saba NPP ke state office ngasi haunabi matungina NPP ke national president Conrad ke sangmana sangakhrei NPP Manipur gi president Dr Lorho S Pose NPP gi MLA Mari amadi party asigi office bearer singna saru yaraga pangthokiba thoram aduga mari leinana Conrad ke sangmana hai ngasi NPP gi office ama Imphal da hangdokpa sina party asigi organizational structure semgatpada yamna maruiba thodang loba ngamlagani haina khalli party asigi state unit ama yamna tenba matamda Imphal da hangdokpa ngamliba si maruoina state president NPP gi MLA amadi NPP Manipur state ki office bearer singna chokthaba leitana hotnabagi mahaini NPP gi oina ngasi asi yamna pukning harauba numit amani mahaki numit nini gi Imphal khongchara sigi manung channa hayeng MSFDS ta pangthokadoriba convention asi hekloibaga press conference ama pangthoktuna paumi singa wari watai sanagani haina mahangna makha taki Just at least for this particular program, I am very happy that we have finally inaugurated the party office here in Imphal, and this is a very, very important step towards structuring and organizing the party. And I congratulate our state president, our respected MLAs, and all the state office bearers. Lining tau Sanamahi Temple Board Kenchang Lon Loishangi Sanglakpa Thongbam Premjina Iba Apoklon Iba Tamba Madi Mathematical Astrology Koba Lairik Ani Ngasi Pongdo Krei Lairik Fongbugi Tauramaduda Lining tau Sanamahi Temple Board Ki Ahanpa Vice President Laurembam Ramesor Ani Suba Vice President Sanam Nabachandra Board Member Koizam Samjai Thangzam Sanjay Ngangom Surchandra Madi Sandra Siddhanta Saubam Buddha Kenchang gi sanglakpa Thongbam Premjitna President Member Simoina Saruyaki Tauramaduga Mari Lainana LSTB gi Ahanba Vice President Laurembam Ramesor na hai Aikoi Maite Aikoi gi Popa Matamda Igadaba Apoklon Ibagi Lairik Ama Ngasi Oza Thongbam Premjitna Iduna Puthokpiba asi Yamna Singthaningai Oiba Thabak Amani Ipai puna thambiramba fajakraba chanabi sing asi sandokpada achoba thodang lobiriba board ki amaiba amaibi amadi oza singbu thagali aikhoi gi na chanabi kaya si malem ki mamangda khangan si uhan si hairabadi lairik yamna iba mathau tai baramaduna ipai pusingna thambiramba fajaraba na chanabi amadi lining gi oiba kanglon kaya si lairik oina yariba makai ithokpana achumbo oigani haina su mahana makha taki miyo ba khoje iban sor hormaje minute humari phal le pala miyo siri ne ana sigumba nuksit ki kana baje kyan mar lum long ga koi pai posing na koi u ma yan ko bata yan soru khoram jar yan ba umma ghai ne sa amna lum lom ba de pai pu ne to ngasi malem de am nongai na koi le bagi wari koi mayam matai sigumba mai te pai pu phaja mayam che ko mayam punna santong mina ba adu koi bo ne boy le jar khara si so koi am khangai tok jabarate mayam wi le bi ba khanchang lon gi oja mayam amai bigi sechak bagi tongan tongan ba sabuk mayam jigi mako silang ba gitang pakhol em chokita wana sum akoi sum che dungjar bateng pang jabane sida koi RIMS Imphal the implementation of NAVS Hospital 6th edition standards kamari lainana numit humni chathagadaba on-site program among ase Susruta Holda Haudokhrei on-site program aduna hospital asigi maruoiba faculty member amadi functionary singda accreditation standards singi matangda wakal tahanbaga loinana NAVS accreditation gi damak sem sabada mateng panglagani hairi RIMS Imphal Director Professor Guru Aribam Sunil Kumar Sarma na haudoki ba thoramaduda RIMS Hospital gi Medical Superintendent Professor Nepram Sanjeev
Nabi Mumbai da leiba JNPA Hospital gi Deputy CMO Dr. Prasan S. Kelkar amadi Gujarat ki Pramukh Swami Medical College ki Pathology ki Professor Dr. Monica Gupta su saruyaki. Tawramadu Professor Guru Aribam Sunil Kumar na hai RIMS Imphal na NABS accreditation phanglaba matungda ana layangi lamda achoba ahong ba malak lagani. Awang nungpokta leiriba hospital sing asige manungda NABS accreditation phangba ahanba hospital singi manungda RIMS Hospital su ama oigidawribani haiki. We have big departments which are very unique in nature, like including, one sports medicine, which is a rare center. In India, there are less than 10 sports medicine department. There is one we are running here, and also the hospital has the component of clinical psychology running through RCI, which is again unique here. Even though we are not including dental and nursing college, I will also have nursing college, dental college. And so it is something a big conglomerate here, and you can find out you can also visit when you're little free. I think my team will take you to the other campus also. Assam da hojing mayok nariba ising ichawa sina maram oiraga laikidaba migi masing ngarang fawboda nifu tare sukre ichawa duna maram oiraga myoi lak tared 10 ani amarom awaba mayok nari haina Assam State Disaster Management Authority na fongdorakle ichawa duna maram oiraga haukiba pung kunmari gi manungda Sibasagar district ta mi mari nauna laikidabani aduga Sarai Diodana mi ani laikidabani Assam State Disaster Management Authority ki report aduna hai ichawa duna maram oiraga Golagat Hozai, Kamrup, Saraidio, Sorhat, Dibrugarh, Sibasagar, Nagaon, Kamrup Metro, Karbi Anglong amadi Tinsukia District da leiba Revenue Circle kuntra taret ki khul chanipan ka marifu humdoi da leiba mi lak taret ka lising kun mathoi rom awaba mayuk nare hauji fawbugi oina ichawasina khwaidagi sokhan ba district na Sibasagar na oiri Ichaw na maram oiraga mayumakai leitraba mi lising kun mariga chamaga Kunmari rom tongan ba relief camp chamaga ahumda changjafam lauduna lairi masigi mathakta relief distribution center chaniga yangkai manga su hangdoktuna awaba taraba singda mateng pangli ichawaduna maram oiraga lofam hector listing kunmanga ga kuntra tare 10.mari rom thumjin kremadi mahai marong kaya amangata thogalei Assam ki maru oiba turel kaya hauji danger level gi mathakta chenba thengnare red mark ki mathakta cheliba turel sing adudi Dibrugarh gi khowang da chenba burhidi hing Sibasagar gi Kikhor Nangla Muraghat ki Desang Golaghat ki Dansuri amadi Sribhumi gi Khusiyarani hairi Aroibada maroiba paamuka hanna pizari Manipur thokliba irang asiga mari leinaba criminal case sing atubada loishinba yanaba special court sing semnaba Supreme Court na propose tawkhre Naga amasung maitegi tongan balup singna haujik chathariba economic blockade asina maram oiraga analayanggi matik chaba khudong chaba phangdabadagi kuki jo laikidaba yaure Lupa crore ahum changna saba salamgi ima kaitel asina mapam asigi sanmilonda chauna mateng pangba ngamlagani haina Chief Minister Yumnam Khemchana phongdokre Manipur Panchayat Mikhal Pangthok Tabana Maram Oiraga Tarataruk Suba Finance Commission gi grant sing Kumjali Singani Kunithoi dagi withheld the lady Haina RDNPR gi Director Khetrimayum Umanandana Phongdorakli Amadi Thasigi Taratarukdagi Chatharakba Kangchingba Kumhai Loishinba Kanglengi Thauram ngasi paksana Pangthok Nakre Sri Sri Govindaji Temple gi Kang Lambi Mapada Leishin Khibadagi Wapung Phana Chingkhidrei
Matang asida Times of Manipur gi Manipuri Paul Shinjare miteng tabiriba singbo muka hanna khurumjari.